Arambai News Guwahati Manipuri Pao Tabi Sing Ihan Hanba Maktada Chingangbam Suzitrani na Kurumjari Hosing Asigi Samlapa Mariba Pao Sing Lawirasi Ngasi Ahom Singi Singlaba Thoram Medame Finumitni Pulino Pukaugi Mafam Daira Tony Zaduna Kunagi Yaifana Banizaki Sadiada Pangtokiba Medame Figi Thoram the Saruk Yaraduna Asamgi CM Saranan Sonowalna Ahom Lewak Semgatlamba Chukafana Kunais the Tamlamba Kudol Sing Amadi Maki Tonabu Nahonana Ningsinki Nakalamaromda Sib Sagarda Atsana Pangtokpa Medame Figi Thoram the Saruk Yaraduna Minister Himanta Biswa Sarmana Alfagi CNC Pares Baruagi Mafamda Lalolu Basina Kidnap Tokiba Pranab Gogoyamadi Ram Kumarbu Tadok Piraknaba Haizeraduna Pares Baruana Miamgi Wa Tabiyu Makoi Aniasi Icham Chamzaba Animbathaki employing Aktani Makoibu Paduna Tamlaga Kanagumba Amatagi Hena Kananingai Leite Hairakre Congress Samadi AIUDF ki Grand Alliance ta ngasidi singchep thabagi phibam ama urakle left party na makoida dokowa khana seat pinana ba hairakpadagi Congress kangawna khre Congress na seat chama supna ama plus phangani haikhibadu oithokpa yaroi hairakhibaga loinana Congress ta matik chaba luchingba leite Tarun Gogoi gi mafam sinbinaba luchingba Congress manungda ngasi leitre maramaduna Congress na Big Brother gi thodang loba yararoi hainasu left na hairakre All Borough Students Union Epsugi ngasi aroiba musung nini chanba chahigi mifamda lubasigi mioi kuntaretna saba anoba Central Committee ama semkre Assamgi CM Sarbanan Sonowal amasung Education Minister Himanta Biswa Sarmasu saruk yakiba Guwahati mungkhulung khetrada pangthokiba mifam asida President oina amukasu Dipen Borobu khankibaga loinana General Secretary oina Khanindra Basumataribu khankre Ngase Assam State Commission for Women gi website hangdokre www.ascw.org.in koba website asigi kuthangda nupi singna makoina thengnariba mayoknariba khudong chadaba awaba punamak wakalakpa yagani hairi commission asigi Facebook amasung Twitter handle su hangdokre Chairperson Chikmiki Talukdar su saruk yakiba hangdokpagi thoram asida nupi singda yariba makai athuba matamgi manungda justice phanghanaba hotnagani haibagi thajabasu piki Assam ki nungaiba pawa moina Junior World Cup Hockey Guwahati da sanaragani World Cup asigi damak Guwahati gi beta para hockey stadium gi fiom yengsinnabagi damak Federation asigi President Gyanendra Ningombam Guwahati da ngasi thunglakre ngasi Guwahati gi Borbari Sanjeevani patta pangthokiba Manipuri National Council MNC gi office sangabagi thoramda ikai khumna ningai oiba mithung amasung akhanaba mithung singoina retired Colonel GC Tensubam Huirem Hemango, President, Manipuri Sahitya Parisad Kamrup, Y. Imoinu, General Secretary, Amsu, Khemamayum Dilip, Thokchom Ngouba, Amasung, Kaisam Banabasi na Chingbana, Sarukyaki. MNC gi thabak thoram singi poram yatpham oigadoriba Working Head Office ama Guwahati da hangdokpa asina Manipuri Autonomous Council tanbagi ihauda chawna mating panglagani haina wangangloi singna masa masagi oiba wakhalon sing phongdoknaki. Ngasi Lakipur Ahal Marukia Khanaba CEC gi mifam ama Polarbon Tanma English Academy da Lupki President Thoidingzam Dhirendra amasung Working President A Barikhana mifam apu oidana pangthokre mifam haugatpada Lupki Phiral chingkhatpaga loinana Lupki Founder President oiramba Laikhidraba Ngariambam Gaurachandra amasung Laikhidraba Sahitya Ratna Nongthombam Kunjamohon gi saktam singda Laisu amadi Mairak katuna ikai khumnaki Laikhidraba ahal ani gi punsi amasung thabak thoram singi maramda Lupki Thoburen Ingudam Binod amasung Laishram Manglembana wangangki Lupki ngamthang Thoburen Khaidem Gaurharina taramna okpagi warol pathokhi Baskandi Polarban Ranipurgi Saknairaba Aiba Maisnam Bhubon Nongthombam Lalinikanta Abdul Kader Ngariambam Bacha Nongthombam Nilamani Laisom Khetramahon amasung Khaidem Leren Jauna Chingba akanaba senior citizen taretasu Lupki Maikidagi award piduna ikai khumnaba utki Mifam asida thoiba mithung sing oikiba Maisnam Bhubon Wangkhem Sarat Chandra Arambam Gaura Kishore Yengkhom Kebi Khaidem Kanta Huirem Babaton Ngariambam Madhu Chandra Ngangom Babamacha amadi Kaisam Vidyapati na Chingbana wafam kaya puthoktuna khananainaki Loisilakpada Lakipur Subdivision asi Civil District onthok pinaba Oles Pension gi chang hengat pinaba loinana Lakipur gi mafam kayada laiba ahal laman singda mating pangnabagi thorang paikhatpa haibna chingba warep taret amasu mifam asina lauki
Manipuri Welfare Society Kaptanpurna Sin Langduna Kasar Lakipurgi Manung Chanba Wapokpi Turning da Laita Laraba Miyamda Fiai Chalaba Pirol Sing Yen Tokibaga Loinana Ariba Maitai Mayek Isai Sana Paraga Kanghanabagi Pandamda Maitai Miyamda Chejai Sing Yen Tokre Thoromasida Madan Babu Premanand Mishra Krishna Babu Singh H Babu Biramangol Amadi Thaunauzam Ton Singna Saruk Yaki Manipur के तोंगान तोंगान district sing da lariba sanctuary park amasong pat kulhumdo yengsinnabagi damak know your sanctuaries and wetland haiba theme da all Manipur working journalists union amzuna tha amamuki oina chatkadoriba khongchat ase Manipur press club tagi ngasi Manipur gi CM N Birena lamthaki baga loidana khongchat asina miyam dasu awareness pibiramo tasengna yum laitrabadi yum sananaba mafam pigani umang sing asidi kanminasi haina CM na miyam da pauzil piki Manipur COVID ki phibam khara phagalakpadagi matam kuina thingjinduna lakliba ima kaithil sing athubada hangnanaba sit sengba amadi sanitize tobagi thabak kanna chatharakpa adu ngasidi loisilakre ngasi polio vaccination khongjanga iroinana PHC charangpata nomagi oiba cleanliness camp ama PHC staff singa kusamnaduna Indian Red Cross Society Thobal district branch ki volunteer singna sinlangduna pangthokre COVID challenger oina volunteer singna lokiba thodang singbu sakhangladuna amadi kai khumnaba utpoina volunteer singda DC Thobal district na manamathum yenthoki haina Indian Red Cross Society Thobal branch ki secretary K Sadanandana khanghalakli Haukiba pung kun Maria sida awangnopuki state singi manungda hojik phawda ngasi goina COVID-19 positive oibigi report lakraba state singi manungda Manipur da 13 Meghalaya da 3 Nagaland da 3 amadi Mizoram da 3 ne Asumna India da ngasi goina hojik phawda COVID ki anoba positive case 5,400 humbudrani thoi phangkhre apunba nabagi masingna crore amaga lakh 3,85,000 ga chamapan yoksilakle Apunba layang libagi masingna lakh ama dasmik taruk ni amadi apunba laikidabagi masing lakh amaga lising yang khaimari chauhumga marfutratre yaukre ngasi goin hojik phawda COVID anaba miyoi marfu manga India da laikidabagi paw lakli Haukiba January gi tang kuntaruk Republic Day numita thokiba hingsagi thogdoga dugi matung lomi luchingba Rakesh Tikait na tengthana oina lomi singgidamak thawai thagani lauthokiba mikup adudagi hauna lomi sing protest toriba mafamda thomjilakpa hengalakli Irang horam da Uttar Pradesh ke Bagpatta lomi mayam horoktuna lomi ihawasibu saugalakhi loinana Gazipur border da protesters singi masing khanghen hengalakhi Cheragasida tikait ki maikai dagisu karigumba safu amattagi makhada lengaka wari sanaroi phajin kriba protesters singasi hana thadokadabani hairakli Nakalamarom da Prime Minister Narendra Modi na Republic Day gi thogdok adugi matung yan hanboi na machin kangthokladuna hingsagi thogdok adubu condemn tawbaga loinana jati gi firal da ikaiba pikhibaduna leibagasi thomoi kaihelle hairakre Bangladesh ki Ambarkhana Manipuri Para Thodam Leikai Sileta Leikidraba Thoiba Koba Nupamacha Amabu Ningsing Boina Leikai gi Matengdagi Leikai asigi Nupamacha Singh Moirangthem Suman Khaidem Sachin Mayanglambam Pranta Mayanglambam Riman Amadi Longzam Dipankar Makhoi mangana sinlangduna Haukiba January gi tang 15 dagi horakhiba Ahanba Smriti Badminton Tournament Chahi 12 makhagi sanaroi singi oina team 12 na saruk yaduna ngarang final sanakre Nupi Machagi doubles event ta Binita Banerjee amasung Spuha Sinhana champion aduga M Bristi Sinha amasung Yumnam Piuna runners up taki Nupa Machagi doubles tana Yumnam Prince amasung Saganikana champion aduga Khaidem Chinmoy amasung Rohitna runners up taki Nupagi singles event ta Khaidem Chinmoy na champion aduga Yumnam Prince na runners up oiki Sylhet District Badminton Federation ki coach Pradeep Singh Hana judge oikiba champion asigi manayen thopagi thoramda social activist Panchu Singhana luchingki panbayai Dijendra Singh amasung Susila Devi gi machanupa class 6 ta tamlamba thoiba myopathy ko balaina na naduna tha khragi mamangda leikidabani Handak marak Russia da kanna irang ama sagalakli jail da lariba opposition leader Alexei Navalny bu sogotladuna Chatnanabagi Thorang Tori Bareli Singda Mideng Tamlaga Moscow da Mi Chatok Chasin Tobda Athingba Kaya Thamkibaga Loyana Metro Station Sing Things in Cray City Center na Lariba Restaurant Namadi Dukan Kayasu Thonglon Kibaga Loyana Overground Transport so Atopa Maikay da Thidoktuna Chilhan Cray
Navalny-bu saugatladuna haukiba chayolda chatkiba rally-singda Russia pumbadagi protester lising mari hena phazinki. Panba yai nerve agent amana hatnaba hotnarambadagi hek phagalaklaba matung Navalny-na Russia-da hek halakpaga jail-da mahakpu phazinduna thamki. Police-na akanba warning tawjarabasu ngasi Russia-gi mafam sinba thungna Navalny-bu saugatladuna miyamgi rally chatnarabagi thawrang leikhi. Hong Kong da laiba miyoi sing UK da laktuna lainanabagi ayaba piwa visa scheme ngasi UK authority na hangdokre. Hong Kong gi nagrik lak ahum henbana visa scheme asigi apply torok pa yai thajanari. British National Overseas BNO passport paiba masung makogi hek pokchaba macha masu singidamak hangdokliba visa asina UK citizenship yamna yangna lobang ambagi khudong chaba piri. Adubo Chinese Foreign Ministry na BNO passport asi travel document amoina lowroi harakibaga loinana China gi imungi oiba issue singda khud thingzindana ba Beijing na mangjungna UK da warning tarokrabani. Panba yai haukiba July thadagi Hong Kong dagi miyoi lising taret ayaba piduna UK da laihan krabani. Aroi bidang asigi tentak pamariba pau khara. Manipur gi frontline workers sing da vaccine kappa February gi ahan ba chayol dagi hauragani. Guwahati gi satellite channel Prague News ki Prague Cine Awards da Manipur gi saknarba filmmaker Aribam Syam Sarmada Lifetime Achievement Award piduna ikai khumnakre. Ngasi France ki Environment Minister Barbara Pompilina Luchingba team ama laktuna Assam gi Kaziranga National Park yengsinkre. Assam Meghalaya ngam khaida ungkhanarak pagaloina na West Karbi Anglong amsung Meghalaya ngam khaida Khasi singna Assam gi lam lawshilak pagi thong chatharakli. RJD na Bengal Mikhalda Seat Alliance ki damak Trinamool Congress ka wari sanaba haukre. BJP President JP Nadda na BJP amadi AIADMK Alliance lengdana adumak laigani lauthokre. Mamta Banerjee ki Cabinet Minister Aramba Rajiv Bandyopadhyay loinana Trinamool Congress ki MLA mangasu ngarang numidang BJP da changkhre. Asumna TMC thadokuna chatnariba sing asi nakoinana palladuna Mikhalgi matamdadi Mamta Banerjee matomda ngai hauragani. Amadi mathangi Bengal lengak BJP na soidana pairagani haina West Bengal gi khongchata lairiba lebagasi ga Home Minister Amit Shah na ngasidi haikre. Ngasi Congress Delhi unit na Rahul Gandhi bu khudaktagi party asigi president oina halakna ba warep laukre. Srinagar da hogi bachahi kuntra gi manung da khwaidigi ingba numit oina ngarang -9.9 degree Celsius ki record thamkre. Sasikala COVID tagi pharaktuna hospital dagi release tawkre. Hojik fawda India da health worker lakh nifumuk vaccine kapkre. Hayeng dagi frontline workers singda vaccine kappa hauragani. Health Minister Dr. Harshvardhan na akhanaba digital platform Co-win asi kapham thokpa miyoi singda matam chap chana vaccine kaphanabagi thorang taunanaba sembani haikre. India gi cinema amasung entertainment industry singda achoba relief ama piraduna cinema hall sing anoba SOP matungina sitting capacity chamada chamaga loinana hangdoknabagi ayaba pikre. Finance Minister Nirmala Sitharaman English kunmathoi kunithoi yoina Union Budget hayeng Lok Sabha da lanthoklagani. WHO World Health Organization gi thizin humjin ba khutpuna China gi Wuhan market ta coronavirus ki horokpham gi matang da thi humba chathaba hokre. Amadi World Health Organization Donald Trump climate campaigner Greta Thunberg amadi Russian dissident Alexei Navalny Nobel Peace Prize nomination da yaukre. Ngasi Nadi Arambai News Guwahati da Manipuri Pao sandok chaba matang sa loisin zabaga loinana tabiri basing bo amkaso hanna kurumjari.